ꯉꯥꯁꯤꯡꯒꯤ ꯕ꯭ꯂꯣꯛ ꯀꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯑꯅꯧꯕ ꯐꯪꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯔꯒꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯕꯥꯔꯊꯗꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯍꯧꯔꯦ ꯑꯩꯒ ꯁꯣꯅꯤꯌꯥꯒꯅ ꯁꯨꯝ ꯑꯉꯥꯡ ꯍꯔꯥꯎꯅꯕꯒꯤ ꯕꯦꯂꯨꯟ ꯈꯔ ꯅꯞꯄꯦ ꯑꯗꯨꯒ ꯍꯦꯄꯤ ꯕꯥꯔꯊꯗꯦꯒꯤ ꯕꯦꯅꯔꯁꯤꯃ ꯊꯦꯠꯂꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯦꯂꯨꯟ ꯀꯥꯝꯕꯗꯁꯨ ꯕꯦꯂꯨꯟ ꯀꯥꯝꯅꯕ ꯀꯩꯅꯣꯗꯣ ꯕꯦꯂꯨꯟ ꯀꯥꯝꯅꯕꯒꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯤꯟꯅ ꯀꯥꯝꯕꯗꯁꯨ ꯉꯝꯗꯗꯅꯁꯨ ꯑꯩꯈꯣꯏꯅꯤ ꯅꯣꯛꯅꯁꯨ ꯂꯩꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯊꯗꯦ ꯗꯦꯀꯣꯔꯦꯁꯟ ꯌꯥꯝ ꯁꯤꯝꯄꯜꯗ ꯇꯧꯕꯅꯤ ꯑꯁꯤꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯃꯌꯥꯝ ꯕꯥꯔꯊꯗꯦ ꯗꯦꯀꯣꯔꯦꯁꯟꯕꯨꯗꯤ ꯂꯣꯏꯔꯦꯕꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟꯁꯦ ꯇꯧꯗ꯭ꯔꯦ ꯁꯨꯝ ꯀꯥꯕꯛ ꯑꯉꯥꯡ ꯍꯔꯥꯎꯅꯕꯒꯤ ꯁꯨꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅꯤ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦ ꯑꯗꯣ ꯀꯣꯟꯅ ꯑꯃ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯗꯦꯀꯣꯔꯦꯁꯟꯒꯤ ꯆꯦ ꯀꯛꯄ ꯈꯣꯠꯄꯒꯤ ꯆꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯦꯕꯀꯣ ꯑꯁꯨꯝ ꯑꯁꯤ ꯁꯦꯡꯉ ꯁꯟꯗꯥ ꯁꯨꯝ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯃꯥꯒꯤ ꯕꯥꯔꯊꯗꯦꯒꯤ ꯗ꯭ꯔꯦꯁ ꯑꯩꯅ ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯃꯌꯥꯝꯗ ꯐꯖꯅ ꯌꯦꯡꯍꯜꯍꯧꯗ꯭ꯔꯦꯕ ꯁꯤꯁꯦ ꯂꯩꯕꯒꯤ ꯃꯇꯝ ꯌꯦꯡꯍꯟꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯁꯤꯅꯤ ꯂꯩꯔꯛꯏꯁꯦ ꯑꯗꯨꯒ ꯁꯣꯝꯅ ꯂꯩꯔꯦ ꯆꯤꯀꯦꯟ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯍꯨꯝ ꯆꯥꯅꯕꯩꯅꯦꯕ ꯑꯩꯈꯣꯏ ꯆꯤꯀꯦꯟꯁꯦ ꯑꯗꯨꯒ ꯊꯣꯡꯗꯨꯅ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯕꯟꯗ꯭ꯔꯥꯗ ꯊꯣꯡꯕ ꯚꯥꯃꯣꯟꯗꯣ ꯍꯥꯏꯗꯤ ꯄꯨꯖꯥꯔꯤꯗꯣ ꯑꯗꯨꯅ ꯊꯣꯡꯗꯣꯏꯅꯦꯕ ꯁꯨꯔꯥꯂꯤ ꯄꯄꯥ ꯃꯅꯥꯛꯇ ꯍꯪꯉꯣ ꯄꯄꯥꯅ ꯂꯩꯔꯤ ꯌꯦꯡꯉꯣ ꯀꯦꯛ ꯄꯣꯔꯇꯁꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯄꯄꯥꯒꯤ ꯇꯨꯄꯤꯅꯤꯀꯣ ꯃꯀꯣꯛꯇꯨꯁꯦ Katona. 깍돌어보. 짜포트. 블루탄다. 비디오는. 나오는 좀 나오고 있어. 나오네. 좀 그러세요. 포로가 좀 좀 해. 아세 꼬나 떠오시더라. 가이자. 남매. 야야, 가서래. mấy ta đấy. 네, 밀어. Nó hết rồi. Bộ các thứ trong rồi Nó nè. 저 나오네. Happy birthday For you. Kapude illa, mare illa. Kapude illa. 나도 이주가. Pajay hey, pajay pupuda illa, mama illa. Pupuda illa, hey. Anam hey. Mama illo. 버벅대 힘들어봐. Mama illo. Kenapa yo? Pandai lo. Pokoknya mama aja lah. Alhamdulillah. Wah. Mama tahu. Lo, papa saya lah. Oh.
나 하이에나 잡벌레나 메기 레나 봐. boleh utang ke siko mà lò đi Rồi đấy. cảm ơn ta sao rồi ấy ấy ơi 야 부정 누이. à chị đồ một 아, 초콜릿니다. mấy trăm được 초콜릿. 소나리가 막 하오브로 깨 하오브로 거기 저기. 하오예. 난 저기가 파래. 저기가 파래게. 저기가 파래. 오, 와우. 하지 upcoming ก็เลยเสียสิปาร์ตี้ก็เลยเสียเพื่อกี้จันทร์ปี em má em má tao thế NG resmi 싱하 야 박은우. 야 봐. 미쳤라냐. ꯃꯌꯥꯝ ꯀꯦꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯈꯥꯂꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯤꯛꯀꯟ ꯊꯣꯡꯉꯦꯕ ꯁꯪꯒꯣꯏꯗ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯃ ꯆꯥꯔꯅꯤ ꯂꯣꯏꯅ ꯈꯥꯂꯤ ꯑꯣꯏꯔꯦ ꯀꯦꯛꯁꯤꯁꯨ ꯈꯔ ꯄꯤꯛꯇꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯂꯣꯏ ꯆꯥꯊꯣꯛꯄ 내가 chicken mukbang 그런. 목자이 생각하기야. ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯒꯤ ꯀꯦꯛꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯐ꯭ꯂꯦꯕꯔꯁꯦ ꯚꯦꯅꯤꯂꯥ ꯍꯥꯏꯕ ꯀꯩꯅꯣ ꯍꯧꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔꯁꯨ ꯑꯅꯧꯕꯅꯤ ꯍꯥꯎꯔꯦ ꯂꯣꯏ ꯈꯥꯂꯤ ꯑꯣꯏꯔꯦ Mayam love you flirtolgi Boris Becker. ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯦ ꯃꯃꯥꯗꯣ ꯍꯦꯄꯤ ꯕꯔꯊꯗꯦ ꯁꯣꯅꯥꯂꯤ ꯊꯦꯡꯛ ꯌꯨ ꯃꯃꯥ ꯍꯥꯏꯔꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯝꯗ ꯂꯩꯔꯦ ꯆꯤꯛꯀꯟ ꯊꯣꯡꯕꯒꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦꯕꯀꯣ ꯑꯁꯤꯅꯤ ꯅꯍꯥꯟꯒꯤ ꯄꯨꯖꯥꯔꯤꯗꯣ ꯆꯤꯛꯀꯟꯁꯦ KG 3ꯅꯦꯕ ꯊꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝ 3ꯒꯤꯅꯤ ꯃꯌꯥꯝ ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯀꯥꯁꯅ ꯀꯟꯅ ꯑꯣꯠꯈ꯭ꯔꯦ ꯃꯥꯛꯁꯨ ꯄꯨꯖꯥꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯑꯅꯤ ꯆꯪꯅ ꯑꯣꯠꯈ꯭ꯔꯦ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯏꯜꯂꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯕꯗꯤ ꯍꯧꯗ꯭ꯔꯤꯕꯀꯣ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯏꯟꯖꯥꯡ ꯑꯝꯇꯪ ꯌꯦꯡꯍꯟꯕꯤꯔꯣ ꯀꯦꯃꯦꯔꯥꯃꯦꯟ 인간세 강력한 어들어보니 사주야. 뼈pak한 놈. 나이래. 뭐 잘해. 짜놈지 싸 되게 잘 항상. 갈래 또 그래 그리고 짜지 뚝배 실내 니 그래 그래 잘하고 어떻게 너네 쓰니 아시가 마히 아무래 지가 아유키 자라 완벽이세 하얀게 빅탄나 타이. 에 아유키니 맨 ngasi도 kada sanadre di aiga bikaska kada sabaka sara uri ꯑꯗꯨꯒ ꯃꯌꯥꯝ ꯕꯥꯔꯗꯦꯒꯤ ꯐꯣꯇꯣ ꯈꯔ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯁꯤꯅ ꯃꯁꯨꯒ ꯃꯄꯨꯒꯅꯤ ꯁꯤꯅ ꯁꯅꯥꯊꯣꯏꯕꯤꯒ ꯏꯆꯥꯅꯨꯄꯤꯒꯅꯤ
ꯁꯅꯥꯊꯣꯏꯕꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯃꯕꯣꯛꯀ ꯑꯗꯩꯗꯤ ꯃꯆꯥꯊꯣꯏꯕꯤꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ